ꯐꯖꯅ ꯄꯥꯏꯔꯦ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯟꯁꯦ ꯑꯗꯨꯝ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯣꯏ ꯅꯝꯃꯒꯦ ꯑꯍꯟꯕ ꯁꯤꯜꯂꯝꯅꯤꯅ ꯐꯖꯔꯦꯕ ꯌꯦꯡꯕꯗ ꯐꯖꯅ ꯄꯥꯏꯔꯦ ꯀꯔꯝ ꯀꯥꯟꯗ ꯆꯤꯡꯗꯁꯨ ꯇꯝꯗꯁꯨ ꯁꯤꯒꯤ ꯐꯤꯔꯥꯟꯁꯦ ꯄꯥꯏꯕ ꯉꯝꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯒ꯭ꯌꯥꯁ ꯌꯨꯖ ꯃꯥꯏꯊꯕꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯨꯡ 9:40 ꯆꯠꯂꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯇꯜꯂꯦꯕ ꯑꯗꯨꯗ ꯁꯤꯗꯩ ꯍꯤꯟꯖꯥꯡ ꯂꯩꯒꯦ ꯇꯧꯅꯦ ꯈꯤꯇꯪ ꯊꯦꯡꯉꯗꯤ ꯉꯥꯗꯤ ꯌꯥꯎꯒꯟꯗꯕꯅꯦ ꯑꯗꯨ ꯇꯥꯔꯁꯨ ꯌꯦꯡꯉꯁꯤ ꯉꯥ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯨꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯚ꯭ꯂꯣꯒ ꯁꯦ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯚ꯭ꯂꯣꯒ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣꯝ ꯊꯥꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯤꯛ ꯆꯦꯅꯦꯜꯗꯣ ꯍꯧꯖꯤꯛꯀꯥꯟ ꯚꯤꯗꯤꯑꯣꯗꯣ ꯈꯤꯇꯪ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯂꯝꯃꯦ ꯍꯞꯇꯥ ꯑꯃꯗ ꯚꯤꯗꯤꯑꯣ 3 ꯑꯗꯨꯃꯥꯏꯅ ꯆꯥꯡꯗ ꯊꯥꯒꯠꯄꯅꯦ ꯑꯗꯣ ꯑꯩ ꯗꯦꯂꯤ ꯚ꯭ꯂꯣꯒ ꯊꯥꯒꯠꯂꯛꯀꯅꯤ ꯇꯦꯛ ꯅ꯭ꯌꯨꯁꯀꯤꯗꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯇꯦꯛ ꯅ꯭ꯌꯨꯁꯇꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯕꯗ ꯉꯥꯏꯔꯦ ꯅꯣꯡꯃꯒꯤ ꯅꯨꯡꯇꯤ ꯅꯨꯡꯆꯥꯏꯒꯤ ꯅ꯭ꯌꯨꯁꯁꯦ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯁꯦꯝꯕ ꯉꯝꯗꯕꯗ ꯃꯉꯥꯏꯔꯦ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯁꯤ ꯁꯦꯝꯃꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯪꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯔꯒꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯔꯤꯍꯔꯁꯦꯜ ꯑꯃ ꯌꯦꯡꯉꯤꯅꯦꯕ ꯍꯥꯏꯗꯤ ꯈꯪꯕ꯭ꯔꯥ ꯑꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯃꯣꯅꯦꯇꯥꯏꯖꯦꯁꯟ ꯇꯧꯗꯣꯔꯦꯕ ꯃꯣꯅꯦꯇꯥꯏꯖ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯊꯥ ꯑꯃꯗ ꯁꯤ ꯅꯨꯡꯇꯤꯖꯥꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯊꯥ ꯑꯃꯗ ꯁꯦꯜ ꯀꯌꯥꯝ ꯂꯥꯛꯄ ꯉꯝꯒꯦ ꯑꯗꯨ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯤ ꯆꯦꯅꯦꯜꯁꯤ ꯈꯛꯇꯪꯗꯒꯤ ꯁꯤꯒꯤ ꯄꯩꯁꯥ ꯂꯥꯛꯑꯀꯥꯟꯗ ꯁꯦꯜꯁꯦ ꯂꯥꯛꯑꯀꯥꯟꯗ ꯁꯣꯔꯤ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯁꯤꯒꯤ ꯁꯦꯜꯁꯦ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯗ꯭ꯔꯣꯟ ꯑꯃꯇꯪ ꯂꯩꯒꯦ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯂꯥꯛꯄ ꯁꯦꯜꯁꯦ ꯈꯛꯇꯪ ꯉꯥꯏꯔꯒ ꯗ꯭ꯔꯣꯟꯁꯦ ꯂꯩꯗꯧꯕ ꯑꯣꯏꯇꯥꯔꯗꯤ ꯗ꯭ꯔꯣꯟ ꯅꯠꯇꯕ ꯀꯩꯅꯣꯝꯃ ꯍꯥꯟꯅ ꯊꯣꯛꯂꯛꯑꯅꯤ ꯌꯨꯇ꯭ꯌꯨꯕꯀꯁꯦ ꯆꯠꯅꯕ ꯂꯣꯏꯈ꯭ꯔꯅꯤ ꯍꯥꯏꯗꯤ ꯆꯍꯤ 132 ꯆꯪꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯁꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄ ꯄꯩꯁꯥꯁꯦ ꯇꯨꯡꯁꯤꯜꯂꯒ ꯗ꯭ꯔꯣꯟ ꯂꯩꯇꯥꯔꯗꯤ ꯑꯗꯨꯒꯤ ꯌꯦꯡꯕꯅꯦ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯅꯣꯏ ꯇꯦꯛꯇ ꯍꯥꯏꯗꯤ ꯇꯦꯛꯅꯤꯀꯦꯜꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯤ ꯇ꯭ꯌꯨꯕ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯝ ꯊꯤꯕꯤꯌꯣ ꯑꯗꯨꯗ ꯂꯥꯛꯑꯒ ꯃꯌꯥꯝ ꯌꯦꯡꯕꯤꯕ ꯌꯥꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯏꯟꯇꯔꯦꯁ ꯂꯩꯇꯕ ꯑꯣꯏꯇꯥꯔꯗꯤꯀꯣ ꯑꯗꯨꯝ ꯌꯦꯡꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯤꯈꯩ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯑꯗꯨꯝ ꯉꯁꯤ ꯅꯣꯡꯃꯒꯤ ꯍꯥꯏꯗꯤ ꯃꯇꯝꯒꯤ ꯑꯞꯗꯦꯠꯁꯤꯡꯗꯣ ꯑꯗꯨꯗ ꯑꯩ ꯍꯥꯏꯖꯕꯅꯦ ꯑꯗꯨꯅꯤ ꯂꯣꯏꯔꯦ ꯑꯩ ꯍꯥꯏꯒꯗꯕ ꯁꯤꯅꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯃꯇꯥꯡꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚ꯭ꯂꯣꯒ ꯂꯥꯛꯇ꯭ꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯀꯥꯏꯅꯔꯁꯤ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ